ngasi phongkiba tongan manipuri sifungsingdagi maruibi ipausing myamna thamjagi ahanamada demonetization singnarakpa petition yangkhaigani pan file toraklabasu supreme court na ayaba pikre constitution bench ki just manga gi manungda amana demonetization gi thawong adu legal ground da yengbada unlawful oiba thawong naiki agency Huyalan Pawing headlines on a maru Funkipa Paw Moina, BJP Prime Minister Narendra Modi Lusingwa Union Lenga, Leraki Vidigi, Hokipa Kumza, English and Gataraga Taruki, November Matamadu Leba Sida Sanakiva, Lupa Sangwa Masum Lupa, Lisingi, currency notching demonetization Tokiba Tawanga Dugi Mayopta, Supreme Court of India, Tongwan petition Yankagani Pan Pal Toraktuna, Silence Torokrabus, Apex Court Ski Makati, Union Lenga and Laukipa whatever do. Fake money. Terror financials amasum black money na singbagi mayokta satakibani haidun ayaba pikre union lenga na demonetization tawkibagi mayokta laiba sigi khwaidigi wang royal sang sida silence tarokiba petition singadu apex ko na aroiboina mamang thagi tareta lokhatuna khanakibani matter singadu supreme court ki justice sa nazir na lusim just manga ki constitution bench amana lokhatkibani adubu numit adugi matungdagi apex court asida winter vacation lairuraba matung ngasi amuhana court ki thabak thoram sing satharakpada lokhatkhi constitutions bench asida justice br gavai bbh nagar thana as bopana amasum bh ramasubramaniam yaukhi constitution bench asina matter asigi matangda khanakhibada Hana Union Ministers Oiram Kiba, Senior Council P. Sitambram Singba, Councillor Singna Pukhalakpa, Magimayu Oibe Submission Singtaki. Amasum Senior Council P. Sitambramna, Apex Court of Fungo Kibuapam Singimanunda, demonetization Satakiba Center Leba Sida fair currency Natragana, black money control Tonobigi Atop Pambai Singimatanga, examine Tower Lake de Habigi, Goyet Power Pukhalaki. Loinana Union Lenga ki maike digi legal tender ga mari lenaba proposal amata hawdokhiba leite shubna khaki demonetization ki thaba adu Reserve Bank of India RBI gi Central Board na torakpa recommendation adu yumpham oiraga sadakhibani hainasu maral sikhi amaramda matter singa sida bank singi maike de lepkiba council nadi leba sigoebe economic policy decision singda judicial review ki thabak thoram sing apply tawi ade ki Sadakhiba demonetization ki thaba economic policy decision ama oibanina maduda judiciary gi khutchang pham thokte habo pham su phongdokhi aduga RBI gi maikei digina leba sibu hena masak thona bigi pannam da sadakhiba thaba duna miyamda temporary oina khudong sadaba singde mayok nanki adominama mechanism amana problem singadu solve tokhi haina su apex court phongdokhi maraksita panba yabana congress lusingba malik arjun khargai gi maikei digi yaw sathkhriba Power Satakriba demonetization aduna leba sigi miyam ki business sing da mang takhan khibadana tana Miyoi kya gi thabak sing manghan ki haina sphungdo palikhrabani thawong du satkibadigi leba sigi economy da sokshilakli ba si prime minister Narendra Modi na hauju phawba khangdri habigi wapam phawba phongdo khibani adumoina matamadu union lenga na laukhibu warebadu hauju Sahi taret ki matungda ngasi apex court ki constitution bench na thawong aduma ningthi jana khanthara ba matungna satakhibani habigi maram sing piraduna ayaba pikhi Justice Abdul Nazir na lusingba just manga ki constitution bench na demonetization ki thawong adu ayaba pirabasu Justice PB Nagar Thana di thawong adu unlawful roiba thawong na ki Mahaki wayet amada Reserve Bank of India eki section 26 clause 2 na union lengakta demonetization tawno bigi ayaba piriba do akaknaba bench ki note series kharakakini section asin ayaba piri haiduna bank ki note punamakta apply tawduna union lengakna demonetization sathaba sumde haikenesu pausna phungdorakli makasa tharak poina to papawam na gari accident da imung amagi Miyoi mari Sire sadisat ki Jaspur district ki manung sanam mafam amada thokiba lambi gi oiba lebuk thiba thawdo amada imung amagi Miyoi mari sikiba loinan atopa taruk aso apa nangkre haina police officer sing ngasi phongdorakre Jaspur gi ASPD Rabi Sankarna thawdo wasiga mari leinana phongdokhibada lambi gi accident singarang sahi hawbun mit thokibani Naranpur Police Station kon masarok talaiba Gota waterfall picnic satluraga laikhidraba Miyoi singasi mayumda halakpagi lambi da laibak thiba thawdo da thokibani thawdo da laikhidraba Miyoi singadu di Anil Singha maki masi Jayanti maki masanupa Mohit sahini panamasu maki tha taramoti khakta ngairibi masanupi Benishani hairi hani su pausna makata na phongdorakli
Makasa tharak point na to papom na Chandigarh da leiba Punjab ki Chief Minister Bhagwan Man gi yum manakta bom leirama thengnare. Chandigarh da leiba Punjab ki Chief Minister Bhagwan Man gi yum manakta explosive device ama taadunu leirama thengnakre. Khudak maktada mafam aduda state ki bomb disposal squad sangsilaktuna bom madu lokhoki hairi. Punjab ki Chief Minister na ma ki helipad oina sijinaba mafam aduda ki irap laptana leiba bomb cell adu taadunu leramani. Hiram sigi matang investigation sathanaba Indian Army ki Western Command su mafam asida sangsinkre. Ngasi numidang weram pung mari makhairam tarakpada mafam aduda thabak tawduna leiba tube wells operator amana inau haino pambi amagi manakta bom adu taadunu leiburakibani. Bom thengnakiba matam Minister Bhagwan Mandi mafam adu lekhiti ma ki residence adu kilometer ama phadana leibani. Chandigarh administration phongdokiba matungna thawdo adugi matangna defense force na investigation sathagani. Bom adu karaidagino matokramna mafam adu leiramlibano habigi matangda yengsingani. Bom adu district administration sek tawduna yengsinmada pokhaidriba bom seal ne haiba khangmamki. Bom adu matokramna mafam adu yorakhibano haiba khangdoknaba thabak paikhatba ukre. Bom squad ki mating loinana mafam adu miyamada sanghandana ngak senduna thamkre. Indian Army na bom adu question duna thamkre haina Chandigarh administration gi nodal officer oiriba Kuldeep Kohali na permission phongdokre hensu paushin makhata na palakli. Atopa paumana Ukraine gi fighter pilot sing Santa Claus ki dress selaga Russia da missile attack satakre. Khoaidagi nauna viral oirakliba video footage amana Ukraine gi MiG-29 fighter jet pilot singna Santa Claus ki dress selaga Russia da target tawduna missile kya kapsinbagi video sing uthorakre. Ukraine gi defense ki mekadigi thagalakpa post aduda MiG-29 gi fighter pilot sing aduna US integrated AGM-88 HARM amadi nongthakdagi laimaida kapiyaba aircraft amadi anti-radiation missile thampham sing atamdana missile kya kapsindun attack satakiba du uthurakibani. Ukraine gi pilot singna sijinariba MiG-29 fighter jet asida AGM-88 R-73 short range air-to-air missile sing sijinaduna Russia gi hard point sing da target tawduna shell kya kapsilaga attack satakibani sohaidi. Video post adu Miyoi lak ani rom na yenglaba matungna pirakpo comment singda Santa Claus na anawa sahi gi khudol oina madi Christmas ki kumai manung sana Russian lanmi singda tambak khudol singna haina karemna na phongdorak yauri. Atop comment na Russia lanmi singna kaidanung na Santa Claus ka mayong na bangamloy haina su phongdorak yauri haina su paush na makata na su phongdorak li. Adugo tentang na atop headlines ang kataga mayam na thamsagi. Kim Jong-un na sakti leirapan leba sigi Vice Chairman Park Jong Son lakthoklaga Ri Yong Gil oina hakre hairi. North Korea gi lusingba Kim Jong Un gi hek ngam thangda leba ani suba khwaidagi sakti leba military official Park Jong Jon anauba sahi hobu numita ma ki famdagi lakthoklaga ma ki mahutta Ri Yong Kin na thabak puan kirhaina North Korea gi media report amana phongdokli hensu paus na palakli. Ado hausi ko na di miyang paus su matang asu lusin jaragay masu miyang pun ano babtet nga minasay na su sa nalusugi may kaya digi miyang ifam tamzari.